मतलब वीडियो से मिरंग ताबिरी पर मैं आपको नमक पो थोड़ा यावल की माइक की कोक नोड खुरमजरी मैं की वीडियो से यामना कोई की थौना हापी ब मैते इरेसा मयामदा अखोई की तुम नुना लेब मैते नोंसा मयामदा नोंसा नि हाइना खंगन ब अदुगुम्बगी मतांग द वीडियो से ओइगदौरिनी मयामनसु कैप्शन अमसुंग थंबनेल उरगा मयामना खजिक खराकते खंगम ब याय अदो आई वीडियो से फजन एक्सप्लेन तौजगे एक्सप्लेन तौदिंगे ममांग द वीडियो से मते खतंग मयामना मीडियम ताबियो अरे मानशोर अर्जेंट से तो आसना नहीं मयामना वीडियो से वीडियो ताबिरमनी अदो वीडियो से खतंग मयामदा एक्सप्लेन तौजरके वीडियो सिदा यावरिबसे अखोगी मैतै मसानी मैतै मसा महाकना अखोगी मुस्लिम मसा अखोगी मयांग मसा मखोई मयांग मसा तरा कुनरोम मथंता पानाबगी मतांगनी मथंता फुनाबगी मतांगनी हाइताय मसे जारीबोन गिने जारीबोन द तौबनी थौदोक से जारीबोन कलासरा हेलाकांदी मनुंग लेबा कलासरा जारीबोन मनुंग लेबा कलासरा हाइबा मफम दुदा अखोई फुनाबने असि मफम से हाइना बले अखोई मैतै दी पुवारी की हकतक्तगी पाइपोगी हकतक्तगी थौना यामना फबा मरिन जेल मथौना यामना लेबा अदुगम मैतै नि हाइना हाइने अदुबो हुजिक सिचुएशन सिदा हुजिक 21st century सिदा मयाम उरकपसिदा असिगुम्बा थौना मरिन जेल लेबा मथौना लेबा मैतै मसा सिंसे यामना लिकना उरे हाइबदा हाइमन बथोक्लोइ इचि नाउसिंग मतमगी मतुंग इन ओंथोरकपनी मसिसो अकाइबा लेते अदुबो हुजिकी हाइरिबा वीडियो सिदा उरिबा मैतै मसा मखोइगुम्बसु अमा निदि हुजिसु लैरी हाइबसे अखोइगी इपाइपुगी ई सेलगा इपाइपुगी अखोइगी थौनादो हापत थौनादो लेबा अदुगुम्बा मैतै मसासिंग हुजिकसु लैरी हाइबदा हाइमन बथोक्लोइ वीडियो से अखोइगी नुपासिना आई कैनो से फुनरी से करी मतांगदनो करी फुनरकपनो अदो आई पयामदे एक्सप्लेन तौजगे नुपासिना मागी अखोइगी मागी मसा स्कूल थिंबी बाइते स्कूल थिंबी मतमसिदा अखोइगी लंबी से यामना अचौबा अखोइगी पोर्ट होल अमा अखोइगी यामना अलू लूना अखोइगी लंबी मयाई सिदा लेबा हाइते अदुगी लंबी मयाई सिदा लेबसिगे मखोइगी मोइगी हुजिगी लेरिबा लोकलिटी मोइगी लोकल कामबु सिंगदुना लंबी जे थिंगना थंबा हाइते मी से अखोइ गाड़ी थादना थंबदुगा अखोइ यामना हुजिगी वीडियो सिदा यावरिबा यामबसिना माकना हाइरुबा यानी अगी स्कूल थेंगे अंगांसिंग स्कूल लौदोरिनि खोलिनि लंबी से यारदे मुतंग थाबिउ खोलियोना अदुगा अखोइगी लेरिबा द्वाइदुगी लोकल मयांग सिंगदुना मंगोना गंगलगा लंबी कई थादुना खोतुना अखोइ लंबी ब्लॉक तौरिसे उद्रा खोत्राइना याम गंगना उसित थोइदना अखोइगी मंगोंदा मैति मसा अमा ओइबगी उसित थोइदना मंगोंदा ngang बाइते अदुगी ngang मदुगा अखोइगी कैनो यामबसिना मादी मैति मसा अमा ओइबनिना असेंग मैति मसागी ईदो सेनबनिना अदुगुम वांगांग सांगना मादी ताबा ngamdabdagi नोइदो उसितिरा खोतिराइना तौदा मोइना दुदी खुद थाना हाना इलकप खोलकप तोबिरमगने अखोइगी तुबदगी पाइरगा अखोइगी यामबसे हाबन पासे मासे हाइते लिवर अदुगा खनाबा मतांगसिदा मयामनसु चेन्नी हाई लिवर अखोइगी कुइद्री हाई मा की ऑपरेशन तौदुना सर्जरी तौदुना लाकपा अदुबो सर्जरी तौना माना अखोइगी दुंबा नातै सादबा नातै हुक्तबा माना अदुगी थबक तौरगा वाकोंनगा थारगा मिति मसासिदा माना उसित थौइदा तवा अदुबो लास्ट मा अपर काट अमदि सागरे यामबसे यामबगी खुत्तगी अदो कैनो से खनाबसे अखोइगी वायम से योंग मणिपुरी काउंसिल सामना याम फजना अखोइगी हेलाकांदी ब्रांच ना याम फजना अखोइगी ताइसिनरगा पुनमिनरगा अखोइगी त्वाइगी लेरिबा पुलिस स्टेशन पुलिस कांबू सिंगा ओसीगा अखोइगी इंस्पेक्टर ओइरिबा कांबू इंस्पेक्टर ओइरिबगा अखोइ फमिनरगा वारी से ताइसिनबा पोरखरे कॉम्प्रोमाइज तौखरे
ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯣꯏꯁꯤ ꯃꯩꯇꯩ ꯃꯆꯥꯒꯤ ꯃꯔꯤꯟꯖꯦꯜ ꯃꯊꯧꯅꯥꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯂꯩꯁꯤ ꯑꯁꯤꯒꯨꯝꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯩꯈꯣꯏꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯛꯄ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯥꯛ ꯅꯦꯝꯅ ꯌꯦꯡꯉꯛꯄꯁꯦ ꯑꯩꯈꯣꯏ ꯃꯁꯤꯁꯦ ꯇꯧꯍꯜꯂꯣꯏꯁꯤ ꯃꯁꯤ ꯇꯧꯍꯜꯂꯣꯏꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯁꯦꯀꯣ ꯃꯈꯣꯏꯅ ꯈꯨꯠ ꯊꯥꯔꯦ ꯔꯤꯄ꯭ꯂꯥꯏꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯅꯤ ꯀꯔꯤꯒꯤ ꯊꯥꯔꯣꯏꯗꯣꯏꯅꯣ ꯑꯁꯤ ꯅꯣꯟ ꯚꯥꯏꯂꯦꯟꯁꯀꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯌꯥꯡꯂꯣꯟꯗ ꯌꯥꯝꯅ ꯐꯖꯕ ꯀꯩꯅꯣ ꯄꯥꯎꯔꯧ ꯑꯃ ꯂꯩ ꯑꯥꯒꯦ ꯃꯥꯔꯣ ꯄꯣꯔꯦ ꯕꯤꯆꯥꯔ ꯍꯥꯏꯅ ꯑꯁꯤ ꯑꯩ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯇꯝꯖꯍꯧꯕꯅꯤ ꯈꯨꯗꯛꯁꯤꯗ ꯐꯨꯅꯕ ꯈꯨꯗꯛꯁꯤꯗ ꯈꯟꯅꯍꯧꯗꯕ ꯇꯥꯔꯗꯤ ꯀꯣꯟꯅ ꯕꯤꯆꯥꯔ ꯈꯨꯗꯛꯇ ꯈꯟꯅꯍꯧꯗꯕ ꯇꯥꯔꯗꯤ ꯀꯣꯟꯅ ꯕꯤꯆꯥꯔ ꯑꯗꯨꯝ ꯐꯝꯒꯅꯤ ꯍꯥꯏ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯏꯟꯁꯇꯦꯟ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯈꯨꯠ ꯍꯜꯂꯒ ꯉꯝꯃꯒ ꯂꯥꯛꯎ ꯑꯩꯅ ꯑꯁꯤꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯦꯀꯣ ꯀꯣꯟꯅ ꯄꯨꯂꯤꯁ ꯕꯤꯆꯥꯔ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯖꯨꯔꯃꯥꯅꯥ ꯊꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯐꯥꯏꯟ ꯊꯤꯒꯦꯔꯥ ꯑꯦꯅꯤ ꯇꯧ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯆꯩ ꯆꯥꯔꯒꯗꯤ ꯂꯥꯛꯀꯅꯨ ꯑꯩꯅ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗ ꯍꯥꯏꯅꯤꯡꯕ ꯑꯩꯁꯦꯀꯣ ꯃꯐꯝꯗꯨꯗ ꯆꯩ ꯆꯥꯔ ꯂꯥꯛꯀꯅꯨ ꯑꯗꯨꯅ ꯅꯁꯥꯒꯤ ꯃꯔꯤꯟꯖꯦꯜ ꯃꯊꯧꯅꯥ ꯐꯨꯗꯧ ꯂꯩꯔꯤꯕꯁꯦ ꯑꯁꯥꯝ ꯂꯩꯕꯥꯛꯅꯤ ꯑꯁꯥꯝ ꯂꯩꯕꯥꯛꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯌꯦꯜꯍꯧꯃꯤꯅꯤ ꯑꯩꯈꯣꯏꯁꯦ ꯌꯦꯜꯍꯧꯃꯤꯅꯤ ꯑꯁꯥꯝꯁꯤꯗ ꯀꯣ ꯑꯁꯥꯝꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯗ ꯃꯈꯣꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯛꯄ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯥꯛ ꯅꯦꯝꯅ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏ ꯑꯁꯤ ꯈꯥꯡꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯈꯥꯡꯅ ꯂꯩꯔꯣꯏꯗꯕꯅꯤ ꯑꯩꯅ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯁꯦ ꯏꯌꯥꯝꯕꯁꯦ ꯃꯥ ꯐꯅꯕꯇꯁꯨ ꯇꯦꯂꯦꯟꯇꯦꯠꯅꯤ ꯃꯥꯛꯁꯦ ꯑꯗꯨꯝ ꯎꯕꯗ ꯃꯥꯒꯤ ꯐꯨꯅꯕꯁꯦ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯤ ꯃꯥꯛꯁꯦ ꯁ꯭ꯇ꯭ꯔꯤꯠ ꯐꯥꯏꯇꯔ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯥꯏꯠ ꯌꯥꯝꯅ ꯇꯧꯔꯝꯒꯗꯕ ꯏꯌꯥꯝꯕꯅꯤ ꯃꯥꯛꯁꯦ ꯈꯤꯇꯪ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯝꯃꯝꯃꯗꯤ ꯅꯣꯂꯦꯖ ꯈꯔ ꯂꯩꯔꯝꯃꯗꯤ ꯕꯣꯛꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯀꯤ ꯅꯣꯂꯦꯖ ꯈꯔ ꯂꯩꯔꯝꯃꯗꯤ ꯃꯥ ꯅꯨꯃꯤꯠꯁꯤꯗ ꯐꯨꯅꯔꯤꯁꯦ ꯃꯥꯅ ꯑꯃꯨꯛ ꯊꯤꯟꯕꯗ ꯑꯩ ꯋꯥꯈꯜꯗ ꯃꯥ ꯅꯣꯛꯑꯥꯎꯠ ꯂꯣꯏ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯍꯣꯏꯒꯨꯝꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯏꯌꯥꯝꯕ ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯥꯡꯅ ꯎꯕ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯃꯩꯇꯩ ꯃꯆꯥ ꯍꯧꯔꯛꯄ ꯅꯍꯥꯔꯣꯜꯁꯤꯡꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯏꯌꯥꯝꯕꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯂꯧꯕ ꯌꯥꯏ ꯏꯌꯥꯝꯕ ꯍꯣꯏꯒꯨꯝꯕ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯂꯩ ꯊꯧꯅꯥ ꯐꯕ ꯃꯔꯤꯟꯖꯦꯜ ꯂꯩꯕ ꯃꯊꯟꯇꯅ ꯃꯌꯥꯡ 10 20 ꯄꯥꯟꯅꯕ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯂꯩ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯃꯐꯝꯗ ꯑꯩꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯦꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯍꯥꯔꯣꯜꯁꯤꯡ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝꯕꯤꯅꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅꯤ ꯐ꯭ꯌꯨꯆꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯅ ꯍꯛꯆꯥꯡ ꯐꯤꯠ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯗ ꯌꯦꯛꯍꯟꯗꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯐꯠꯇꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯐꯅ ꯊꯝꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯑꯩꯅꯁꯨ ꯇꯥꯖꯩ ꯏꯌꯥꯝꯕꯁꯦ ꯖꯨ ꯅꯨꯡ ꯀꯔꯤ ꯀꯔꯥ ꯆꯨꯔꯨꯞ ꯅꯨꯡ ꯑꯝꯇ ꯊꯛꯇꯕ ꯏꯌꯥꯝꯕꯅꯤ ꯍꯥꯏꯅ ꯇꯥꯏ ꯃꯁꯥꯁꯦ ꯌꯥꯝꯅ ꯁꯦꯡꯅ ꯂꯩꯕ ꯂꯥꯏ ꯅꯤꯡꯉꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯏꯌꯥꯝꯕꯅꯤ ꯍꯥꯏꯅ ꯇꯥꯖꯩ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯦꯡꯅ ꯂꯩꯕ ꯃꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯅ ꯌꯥꯝꯅ ꯁꯦꯡꯅ ꯂꯩꯕ ꯃꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯁꯦꯡꯅ ꯊꯝꯕ ꯃꯤ ꯃꯥꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯜꯂꯤ ꯃꯌꯥꯝ ꯑꯩꯅ ꯑꯂꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯍꯣꯏꯒꯨꯝꯕꯁꯦ ꯑꯇꯥꯡꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤ ꯃꯣꯏꯒꯨꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯅꯤꯁꯥ ꯄꯩꯁꯥ ꯆꯥꯗꯕꯤꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯒ ꯍꯛꯆꯥꯡ ꯐꯅ ꯊꯝꯁꯤ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯦꯅꯤ ꯇꯥꯏꯝ ꯑꯦꯅꯤ ꯃꯐꯝꯗ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯅ ꯊꯝꯅ ꯂꯩꯖꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡꯁꯦ ꯚꯤꯗꯤꯑꯣꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯌꯥꯝꯕ ꯍꯣꯏꯒꯨꯝꯕꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯚꯤꯗꯤꯑꯣꯁꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯧꯅꯥꯡ ꯌꯥꯎꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ